Image Paodam tabiriba sungbo ahamamukta da krumzari housing maroiba pauda is policy da kanaba mapung phana law se haina governor Dr. Nazma Haptulana pongdokre Horizon Hospital and Research Institute ke Home Suba Foundation de pangthokre loinana LYA wangu amasung DYC kayak mai pakre housing pausanana pizari Pitribigi manungda bharana senthungge mangzin thana batawre is policy da Northeast State singda Get oire Masida Manipurna tourism yauna local entrepreneurs singna traditional artists craftsmen hena puthukuna tongan tongamba scheme singda mangjang thana bahona se haina Manipur ke Rajpal Dr. Nazma Haptulana ngase Manipur State Assembly ke auditorium da pangthokpa screening the youth in the wake of India's Act is policy from Northeast Perspective Haibasida pangthokiba nomige oiba seminar da chief guest ke warol da governor na pangthokibani Ana makata kibada lamdam masaki hiram kaya da haitoi singtoiraba trend tauraba naharon kaya puthokuna is policy dake kanaba kaya mapung phana lahungna badarkar oi haike deputy speaker ke Robindro na phongdokibada atemba matam khara asida Manipur ke law and order ke phibam phagatuna achowa ahongba ama lagliba asida achowa ahongba ama purakna ban naharon singna honase is policy ke scheme puna khamina duna scheme asida yauriba kanaba sing launaba hona hause haike urgently need to take up the initiative for serious training in the field of railways, highways, logistics and warehousing, cold storage, renewable energy sector and business management in banking and finance with quality training of international standard, state-of-the-art infrastructure in the form of multi-skilled training. Sarkar amadi lanai hospital singda ladiba doctor singna anaba miyoi singbo makoigi laina adu laina khangba ngamna baningtina laing bigadabani haina finance ke thausu puriba deputy chief minister Yumnam Joy Kumar Singana phongdokre ngasi Impal East ke Khurai Soibam Laikai ayang Palerota Laiba Horizon Hospital and Research Institute ke Omsuba Foundation Day amadi nomage oiba health camp ke tharamda thoiba mithulen oina sarugyarduna Yumnam Joy Kumana wapamasi phongdokhibani Mahana makata arduna state asida laiba hospital khudimakta research institute amamam laiba tangai phade hospital khudimakta anuba technology sijanakadabani loinana honglakliba phibamga chunana Dr. Singsul aipa gadabani Karigamba Hospital amana anaba miyoi amabo laingba ngamdraga natraga laingbage khudong saba leitrabadi anaba adu atopa laing nabage khudong saba leiba hospital amada thabi gadabni maduna doctor ama oibage simpham masak khangba haibadu oigani housing status da leiba hospital kharada sen tanana bage dama anaba amabu intensive care unit ICU da hector thamsin bagi chanabi ama leiriba asi toroidabani Tawang asina later laidagi imong manungi miyosing ana ay yarakpada yamlaba sempam ting bada natana leijaba low inqual power yontokuna tungda awaba kaya mayuna le haike Taromda da Khurai Kendrage MLA Laisang Tham Social Draw Manipur Sarkar ke Health Services ke Director K Razu Singha Horizon Hospital and Research Institute ke Managing Director Dr. Y Yama Singha su sarugyakhi Puari dagi sagunaraglaba Androda Phangba yu Manipur ge mapam amatada phanglaroi Androda Phangba yu sing mapalamda oina thadulagani haina Forest and Environment Minister TS Samkomana phongdokre ngasi Impal SK manung chanba Androda Andro Kuno nung yungbe Youth Club kam water reservoir tank ama sangabagi tharamda sarugya khiba Minister TS Samkomana wapamasi phongdokibane Andro Kuno Nung Yungbe Yoter Club na sindona pangthokpa tharamadu da minister na makata na hai lamda masida leiriba sengai amade andro mausatagi yu sunglak labam aphamamani adubo Manipur Assembly da lengang na using asi
legalize taunaba puturakpada lebang miyamna yadaba amadi mai thabane singba tawkhiba asidagi androda mausadagi pangliba using ilakleba December thadagi Manipur gi mafam amatada phanglaroi using asi mapanda export ena tawragani haiki Mahana makada na haiki ngasi local area development ke makada sariba club amadi water reservoir sing asina lamdam asongi miyamda chauna kanaba piragani club asigi matengdagi nasina mayai kaba chinjakta laichuraba loinana phattaba lambida chakhi gadabadagi kharamakhaide kan mangamlagadi nasing abadi hawragliba mirol sembada laikai club ke asoba thodang lai club asida miyam punduna hawragliba nahasing thaksi khasi tambiba Larik Laishuda Mai Onsinaba Pokta Bibiba Tangai Pade Haiki. Organizing Committee on Campaign for Electoral Reform in India, Serena Sinduna, Campaign on Electoral Reform in India, Haibasida, Anisuba Manipur State Conference among us, Hotel in Pandapang Tokre, Taramaduda, Seriki Chief Functionary, Jyoti Raz, Seriki National Coordinator, Manoj, Retired Professor L. Sadananda, former Minister Singh, Dr. M. Nara, R.B. Mintink, M. Nimai Amadi, Retired Professor Rose, Mangsina, President Member Singh, Oibakaloinana, Seriki Associate Organization Singh Su, Saruyaki. Tharomda Saruyaki was Singna free and fair election and expressive people's participation in democracy, Haiba Agenda da Wanganki. World Migratory Birds Day 2018 Gambari Lainana Unifying Our Voices for Bird Conservation Haiba Timda Sim Conservator of Forest CCFTS Mohendra Pratapna Miyangi Rally Ama Mayang Impalgi Saribul Dangi Lamtra Kray Miramdagi Pairatuna Lamdamasigi Tonga Part Singda Chaktabalak Liba Usek Sing Asibu Pabigano Hatbigano Haina Pauzenga Luinana Central Forest Division Tawan Forest Division Amasung Unit Wildlife Protection Committee UWPC na Sinduna Chatkiba Rally Adu Tongan ba Mapam Sing Pauduna Chalaba Matung Mayan Impan Bazar da Leiba Puzamando Pawasatke Tungda Puzamandopta Mianga Puna Wakal Taminabagi Tharam Ama Pangtuktuna Miramdagi Pairapa Usek Sing Kansi Haiba Pauzen Piba was a video Amaso Chip Convetana release Totuna Miam the Sinake Taramatuga Marilena Migratory Bird Sing Book and Bio Amadi Ngakwi Sembibada Chopatodang Luminasi Haiba Pauzen Puba Loudspeaker KMK Gadi Ani Amasulam Taki Ngasige Religa Marilena Sishi F Mahendra Pratana Pundurapada Lamdamgi Paidakliba Usik Singbo Lang Takpa Nomina Kaptuna Hatba Amadi Paba Lepiduna Usek Sing Asibu Kanbada Mipung Kudimak Sarugaminasi Pitribigi Quaidigi Maru Oiriba Ecosystem Ki Agenama Oiriba Usek Sing Asina Lowriba Todang Sing Asi Aikoi Kangminaba Kanda Usek Sing Asi Hatpa Tupa Maru Aina Manipurgi Loktakpat Amadi Tongan ba Pat Singi Akoibada Usek Haliba Pariba Sing Lepsi Haina Apil Taurakli Ngasigi Rally Aduda Central Forest Ki DFO RK Amarjit Central Forest Ki Conservator Zoikumar Tawal Ki DFO L Devla Kaksingi Ranger Official and Munal Amasung Tongan ba Iskunge Mairo Sing Amadi Club Ki Member Sing So Sarugyaki Ngasi Morida Robert Gabrick, Minister Councillor Zephyr Wazel, Trade and Connectivity Officer Amasung USA Embassy Global Affairs Advisor Saurabh Sent Laktuna Integrated Checkpost ICP Passenger Terminal Building da Ladiba Immigration Customs Sing Ambadi ICP Asigi Saruk Ama Oiriba Warehouse Sagaliba Singi Pibang Kumna Yangsan K Aduga Indo-Myanmar Friendship Bresu Yangsan K Ngasi Kongsat Aduda RK Sivachandra Campaigner Operationalization of Ag Policy Government of Manipur as Vigent General Secretary Impal Mandalay Vijay Moria Transporter Unit Dr. S. Ibomsa SP Technopal 11 ARG Co RS Rawatsu Yauki Tungda Morigi Hotel Iloragi Meeting Holda Moria the Ladyba Tungan ba Organization Singi Leader Singamade Tungan ba Morigi Chambers of Commerce ke Mihot More Police Makok Tungba Officer Amadi
11th AR ge official sengyauna mifam ama pangthoki mifam aduga lalon itiki electricity India amadi Myanmar lebak ani ge 16 km ge border pass amadi Modi ge sakot thorang senge matangda khaneki Bharatiya Janata Party BJP Kaksing Mandal ge Executive Committee Board Committee Morcha ge meeting among ase Kongoi Community Hall Kaksing wadi da pangthokre Tharomdada MLA Kaksing Assembly Constituency Vice Sursanda Chairman Bizant Document BJP Manipur Pradesh RK Ranjan President AC BJP Manipur Pradesh SIS Brozen District In Charge KS Zibon District Co-In Charge and the coordinator NK Iboyama BJP Kaksing District President KS Ragumani Kaksing Municipal Council Chairperson and Sanjay Kumar Zilla Parishad Kaksing Upa Adhyaksha MD Nizamuddin BJP Kaksing Mandal ke President KSI Chawana President Members Ngoiki Losalna Sinduna Mamangtha September ge tang kumathuidiki satarapa organic awareness campaign hayeng Impal ge Imakaitel poster campaign pangtholaba matungda loisilagani Wapamasing ase Manipur Press Club ta pamisinga unabada Losal ge Secretary M Sunena phondokibani M Sunena makata kibada campaign ase let's save ourselves let's save the globe haiba theme da horticulture and soil conservation agriculture department amadi Manipur organic mission agency Momana sponsor tawduna sinbane campaign ase loraba matung amok yumgi phata haudi sing har oina semnabagi matangda awareness athaba horagani haiki Dynamic Manipur Amani Communication and Capacity Development Unit CCDU PHAD Manipur Adina Kusamda Duna Sustainable Lifestyle Waste Free Highway Hiramda Tokso Ama Pangthokre Maru Aina Hagulagliba Nahasingda Audience da Target Thamduna Entrepreneurship ki Lamda Ital Pinanabagi Pandamda Pangthokiba Tokso Aduda Langai Project ki CEO Telemp Arjun Kumarna South Sustainable Economy Purangna Bahonabada Miamgi Thaudang Haiba Hiramda Wanghanki Loinana ZS Plastic Agency ge Sado Pump Ibotumbina Plastic Asibo Waste Material Ohenbagi Mahuta Karamna reuse Tawgadagi Habiki Matangda Wanghanki Ngasi yu Pungmapan Taba Matamda Raja Ram Mohan Roy Library Foundation RRLF Kolkata na sponsor tawduna amadi Manipur Library Association Malaga loinana Manipuri Sahitya Parishad Jiribam na sinduna Jiribam District Community Center da 2-day library awareness program pa ama pangthokre kasagi thoromaduda Kangjam Sauba Singh President Mala NC Basanta Kumar General Secretary Manipuri Sahitya Parishad Assam TS Biswanath Advisory Board Member Manipuri Language Sahitya Academy New Delhi Amadi S. Khogendra President Manipuri Sahitya Parishad Jiribamna President Member Singh Oina Sarugya K. Ngasi pangthokiba tharam aduga mari leinana pangthokiba technical session da El Savita Retire Librarian Manipur Public School Impalna Importance of Library in the Creation of Reading Habits ki matangda as Toibi Treasurer Manipur Library Association Library and Analogs to Human Body gi matangda as Rajendra Singh Library and Information Office Nilit Impalna Library Development and Digital India gi matangda RK Devrita Devi Retail Lecturer Manipur Public School Impalna Library and Human Resource Development gi matangda Ais Haridas Mangangcha Research Scholar Manipur University and Joint Secretary Manipur Library Association na Role of Library in a Society gi matangda amadi ke Sawa Library Selection Grade Government Polytechnic Impalna Library Movement in Manipur and the schemes of RRLF in the development of public library ki matangda miyamda sandungna khangan ki loinana library na kayam kanaba pibage haibasu khangan ki Manipur State Panchayat Parishad MSPP na sintuna effective PRE into Manipur haiba matangda nomage oiba panchayat sanmelan ge thoram ama porampata laiba panchayat bhavan da pangthokre thoram aduda saruya khiba MSPP ge President MD Abdul Latif na hai thoram ase panchayat ki mihut oiriba Zilla Parishad Singh Pradhan Upapradhan Adhyaksha Singh maru aina PRI punama pulaga effective
I in Manipur haibagi matangda khananainabagi mifam ase pangthoksabani. State asida panchayati raj ase mapung phana implement tawdri masibu tawnanabagidamag lamdam asida leiriba PR e punama pulaga khanabani. Revolution Power mapung phana phangdaba District Planning Committee leitaba Jilla Parishad singgi CO tongana hapidaba amadi staff mapung phana pidaba Manipurda pollution eke matung inna missing suraba phawda 3-tier system pidaba maru aina local body singda phangham thokpa haksing phangandaba luinana kumsa lisingani mangadagi department tarataru panchayata sinaba haikraga ngasi phawda mamingtage oina department marikhak sinarakpa State Finance Committee ge fund mapung phana pibidaba mayam asigi pendaba kaya asina ngasigi khananainabagi mifam ase pangthokpani Lagliba November chaisat tarapawgi manungda ek na yaraba pifam thoklabasing lengana pikto tabataragadi makataba kongsang sangsalagani haiki Bazam manungda nomanomagi mi chimba hengalagliba ase kohannaba gebinana lokiba waremna thangan bazagi area khara gari sanghandana khongna chanahanaba lagliba tha November amadagi horagani haina Transport Commissioner M Lakshmi Kumar IAS na pondokre Ngasi Kumal Lampaki ISBT Complex the Labour Institute of Driver Training and Research Center IDTRC ge Conference Hall the Panthokiba IDTRC ge Taramangarak Suba Foundation Day ga Marilenana Thorongge Athoiba Mitung Oikiba Transport Commissioner M Lakshmi Kumar na hai Bazar Manungda mi chiliba ase kharamakai Hantahanaba Nagampant Nagari Mathakta Sariba Gari Parking ase thaba matamda thaba khawragani Bazar Manungda Transport Department ke ayaba yaudana parking fee lauraga gari park tobasu thainare aramba thabak satariba miyoi matakta aingyu eba thabak laukhalagani maru ena auto rickshaw thoriba driver singda awareness ningthina piduna name sumna gari thonba darkar oi sahi kunge matungda manipur ki lambi sarakta urakadaba phibam hana plan tawna bhonare Maruina Skungi Mahiroi Puba Van Amade Busing Supreme Court ke order matung ena role semnaba khangangrabasu ningtina sanabangamdre Skunge Hatmaster Hand Mistress Guardian Band Driver Club Amate Traffic Police ke official ama yaudana committee ama semduna tha ahum khudingi mifam pangtholaga khanagadabane Traffic rule ge matungina nemlana chalapa miyoi adu fine natraga apapun tawri prajana bhabtarabadi rule chanabagi darkar oide haike High Court of Manipur ge order ama hana Manipur ge Chief Secretary Oramba General Singabo Manipur University ge Administrator oina hablakpabu Manipur People's Party na taramna OE haina ngase party ge office tapami singa unabada party SG President O Zugendro na pondokre Mahana makata na pungdoki bada MBU lisangami chamapang humbudra nitoige November taramapanta MPP na lenga pairingai matamda Jawaharlal Nehru University Postgraduate Center oina lengkhat kebani hojikti MBU ase mapungphana Central University ama oire MBU lengkhalakpadagi Manipur gi mapandagi lakpa sangnareba Professor Kehana BC oikre makoigi marakta Bharat ke President phawba oikiba lekre haike Chief Secretary Oramba Amabo Administrator Hablakpabu Asuki Matik Nuaizei Tawutabu BJP Amasong Politikenge Kudong Saba Launaba Honabada Bharat Sarkarna Manipur da MBU ge Matik Saba BC Oiba Yaba Kya Lejirakasu Center ge Yakada Hingba National Political Party Singna MBU ge Professor Kiabo Kangar Hallaga Oza Kia ge Marakta Sarkarna Yongna Tal Yenbagi Maungda Prime Minister Office da Thabak Tawchadiba Zanin Singabo MUK Administrator Oina Purakpadi MPP na Yaningde MPP na Matam Subagi Oina Son of the Soil of Manipur da Based over Administrator Ama Hapaninge Namit Samani Hena Charangnaba Thongna Thohanduna Oza Amasong Mahiroi Kya Aso Apan Thon Kiba Asigi Daita Congress Amasong BJP na Pugadabne Haike Ngasi Ziribam District ke Bapupara da Leiba PWD Gas House da Manipur Student Federation MSF District Committee Ziribam na Sinduna Kunsuba Foundation Day Observation Thoram Pangthokre Thoram Baduda Environment Maite General Secretary Azuka S Susila Devi President Azam A Razib Maite President MSF District Committee Ziribana President Members in Oina Saruya K Regional Thrift and Credit Cooperative Society Limited Wal Linkatuna Miamgi Mateng
Panglapa Chahi Taramari Mapung Parapagaloinana Society Asigi Taramari Suba Foundation De Thoram Ngarang Thawal Wangmata Badalaiba Taibang Mahikolgi Hold the Pantokre Tharamaduda Hanagi Minister Oiramba Dr. M. Nara Society Asagi President S. Ragumani Amade Vice President A.K. Zugeshona Atoiba Mitung Singh Oina Saruga K. Tharonggi Saruk Amba Oina Society Asigi Shell Sang Naina Loba Amadi Singba Lonmi Taratarukpo Amadi Staff Singda Society Ge Maike Dege Kudon Sing Piki Manipur da Kademski Pothok Sing Miamna Hena Pamnarakli Haina North Iski Deputy Sales Manager Somit Bhattacharya Pondokre Ngasi Tidim Lambige Khwaidapam Laikaida Kademski Nauna Sorum Hangdopagi Tharamda Somit Bhattacharya Pondokibada Hangduliba Sorum Asi Tharaga Manipur da Kademski Sorum Taramathu Shure Sorum Singasida Nupi Nupa Amadi Angang Singe Kongoki Pothok Pangbatanatana Topa Item Sing Sudhamle Kademski Pothokasi quality Levitanatana Mamal Hongna Pangba Maramna Landam Asigi Miamna Nomanomagi Hana Pamnarakli Haike The Angamba Disabled People's Organization Ge Mangarak Suba Foundation Day Ge Thoram Ngase Manipur Press Club Ta Pangthokre Thoramdu the environmentalist Sapna Laishramna Athoiba Mitung Angamba Disabled People's Organization P K Kripa Maitina Thoramapo North East Zone Rehabilitation Council of India Ge Separation L. Tokendra Ricky Amade renowned singer Tingbaizam Bipichandra Anina Kanaba Mitung Sing Oike Zanims Hospital da part-time nurse OIB Ama Thasige Tang Tarage Ayopung Nipanda Yumdage Hospital Sakane Haina Thokibadege Ngasi Pawatiba Kangdana Lady Tiba Kangdana Ladyba Nurse Nupi Asigi Mamina Meang Lambam Lintoingambi Chanu Sei Kumanga Apopa Samango Maitei Kawi Sector Makale Kaidagini Masigi Matang the Sankibazi Ishigi Convener PS Ipumchana Press Club Ta Pangwi Singda Pongdo Kibada Mahag Yumna Halaktabadagi Mahaki Mapana Ponto Wamatamda Switch of Lake Cray Adobo Chen Somba Orangane Kanbadagi Nonganma Ngaiduna Lake Adobo Mapam Kangdabadagi Lamlai Police Da Thasigi Taramatoida Missing Report Amatau Cray Ngasi Pauba Mahaki Langla Langzin Amata Kangdana Lerapa Asida Mahaki Mama Mapa Machin Manauna Mahapo Hinglibra Natraga Sina Lerangatra Haiba Wakalda Tumba Chaba Kangdana Kangauna Duna Lere Maramaduna Lebaki Mapi Mapa Oiriba Sarkar Asina Atubada Mieng Sangbiduna Lintongambibu Imung Manungda Tekta Kaidana Sinabiu Natraga Lamlai Police Ta Pau Pipiu Haina Zesige Convener Ibe Mana Haike Siba Senagi MLA Tukaram Katebu Thang Pai by Yona Mui Kanglopa Amana Etek Satakre, Todok Adungana Numidang Atingbada, Mankurta Tokibani, Zone 6K Deputy Commissioner of Police, Sahaji Umap Na Haikibada, Anusakti Nagargi MLA Katina Mahake Bodyguard Amasung Supporter Singa Loinana Navaratigi Tharam Ama Yauraka Lakbada Mui Karana Etek Adu Jatakibani. Emelebu Kanaba Honabada Mui Amasoke attacker sing Ado Mapondo Tadotuna Seng Cray Makoibo Pananaba Kanatiri Mui Taruki Masamamin Kangle Haide Take Adu the seasoner Kiba Tang Adusu Pangle Loinana IPC section Jahunga Tareki Makada case Ama register to Cray Haide Satisga Assembly gi Mikal Tha Amakakta Ngadaglaba Matamasida Congress Ta Yamna Chawna Ning Bakaining Oba Thodo Amatogle Senior Congress Leader Ram Dayal Uke BJP da Yausen Cray Congress ke State Executive President Oiramba Wikebu BJP ke President Amit Sana Chief Minister Raman Singh Yauba Thoram Amada BJP da Yauri Haina Loktoke Ram Dayal UK Nadi Wapam Amatasu Haikibalete Haina Satisgage Congress Chief Bhupend Vagelna Fongdoke Mikaloram Dida politicians Singna Party Amadege Amada Songsenba Ase Toina Topa Togdone Haina So Vagelna Makata ke Rahul Gandhi na Chia Lauduna Mireb Oigadab Singe Lit Amangarang Final Oina Semke Nominini ki Manungda Maming Sing Adu Loktolagane Haide Assembly Mikala Sigidama Congress na Regional Party Singa Alliance to Wangamdre Sex Sidige Watok Amada Congress State Tip Senabadege Hanana Congress ke Oina Kudong Tibatanja Amal Oiribane Satisgarh ge Assembly Constituency Marputara ki manung datara nipana ahan batang kakta November tarani thoida Mikal Pangtokadori ni subatang kangna November kunda pangtokane December tarama thoida Mikal haidokane haide Bahujan Samajwadi Party BSP amasung BJP ki oina election campaign haukre haide Hojek Sanabe gi Pauda
District Sport Association Kaksingi Playground Association Asina Sinduna Chatariba 16 Kishore Kumar Memorial First Division Football League ngasi sanakiba ahanba ground ge match da LYA Wanguna DYA Elang Kampo Pibu Pansan Home Amada Maitiba Pikre match ajege ahanba pansan adu DYA ge TS Naterzina match horapagi minute mapan chatpada sankibani aduga LYA ge pansan sing aduna L Somena ahanba half ke additional minute amasatpada sanke atai pansan ani aduna S Rabina minute humkumanga amade Bogena minute humbudra mangada chankibani ngasi sanakiba ani suba ground game match dana PYC kaidagna KMSWC karapo pansan manga ani da thoikre Nakalamram da 30th Junior Boys Inter-District Football Tournament 2018 hayeng dagi khuman lampaki artificial turf haugadariba asida DSA kaksingi team da yagodaba sanari singda uniform yenthopagi thorom ama su ngasi pangthokre Ziribam District ki Babuparada Leiba Lamleng Community Hall Kam Kangsang Babuparada District Kang Association DKA Ziribam Nasindana Tim Mangana Sarugyaduna Tha Asige Tang Amadage Hauduna Sanarak Liba Om Suba TSA Harassing Veteran Kang Tournament 2018 Ge Ngasi Sanikiba Mesda Sanamahi Kasar Timna Lek Babuparabo Pansan Tarataret Taranitoida Maitiba Pikre Lauliba Thasigi Tank Taramagada SAYC Surok Atingwi Amadi Sanamahi Kasatim Anina Sanagane Huye Langlong Tangta Association Manipugi Me Makada Ziribam District Tangta Association Ziribam Nesinduna Asidege Horaga Kumapan Suba State Tangta Championship 2018 Hodokre Ziribamgi Bidyanagada Leiba Multipurpose Sport Complex the Pangtokiba Championship Hodopage Tharamda Ziribam District DC Robertson Catramayamna Zibges Tangta Championship Asige Organizing Committee President E Dilakumarna Tharongi President Amadi Ziribam District ADC Peter Salam Additional SP as Basulant World Tangta Federation Ge President as Prenkumar Amasung Organizing Committee Ge Chief Advisor Su Oiriba Maitei Inat Wal Lob Ziribange President Ke as Kumga Luwangna Das the Panke Salibatha Asigi Hokiba October Ge Tang Anidage Hauduna October Ge Tang Tareta Poba Maita Project Ge Bopalda Chatakiba Kuntramapan Suba Junior National Rowing Championship da Bronze Medal Panglaklaba Wabagai Tira Uraktage Mayang Bump Merina Elias Tomba Ngarang Make Pungapam Lamdam Yorakpada Lekai Club Amadi Maira Paibisingna Taramna Okre Taramna Opa Duda Lekai Miamna Mahapu Punging Togaladuna Lei Pareng Selgi Pareng Amadi Kudolpo Sing Piduna Taramna Oke Hauzik Arobada Maroiba Pau Amane Pizari AES Policy da Kanaba Mapung Panalo Se Hana Governor Dr. Nazma Haptulana Pondokre Horizon Hospital and Research Institute Ki Om Suba Foundation De Pangtokre Loinana LYA Wangu Amasung DYC Kayak Mai Pakre Imes Paodam Asigide Matang Sedaloisade Ni Tabido Punabuku Amakana Rumsari